BJP na luchingba NDA Sarkar gi ahum suba term gi ahanba budget mifam haukibakalona sel to mantri Nirmala Sitaramana economic survey lisingani kulumdoi kunmari putoktuna Lok Sabha mifam haukre Kendra gi union budget sungasi putokre ahum lok subu oina Sarkar pariba NDA gi matamda lengak londa achoba ahon pakaya ama purakhi Bharatki chakot thorangi poram yatba Planning Commission niti ayok na mahut sinkre demonetization toba Citizenship Amendment Act chanahanba Goods and Services Tax chanahanba Constitution gi Article 370 lokthokpa Manipur ILP chanahanba yauna achoba awonba kya purakna ba thabak paikhatki masigi mathakta Loilam Sandokpa Britishna Semlamba Criminal Law Ahum Mutatuna Anouba Law Ahum Haibadi Bharatiya Naya Sanhita Bharatiya Nagrik Suraksha Sanhita Amasung Bharatiya Saksa Avinayamna Mahut Sinduna Thasigi Amadigi Chanaba Hokre Kunai Amada Lady Bamyo Sing Aki Tuzung Yaudna Lehenbada Law na Achoba Todang Lori Law na Pambai Oraga State na Wayal Bisa Zataduna Marale Bamyo Sing Faba Amasung Cherak Bibiki Tabak Tawi Masina Kunai Amagi Hakchangi Inungsit Senghanduna Tingjang Kaizang Daba Kunai Uheli Bharatki oina hanagi law ahumgi mohutta Anouba criminal law ahumna crime thowan danaba thabak paikhatpa wayal bichar chathaba amasung cherak pibagi pambai oiragani Bharatiya Naya Sanhita sembagi maru eba pandamdi wayal chathabagi thabak laitho handuna matam changdena miyamda achumba wayal phanganbani masida mamangda yaurumdaba cherak pibagi mong amasung crime makhal khara hapchilakli Makoigi manungda hana chanariba cherak pibagi moong haibadi sibagi cherak kesum sangdap thamba fine thianba lanthum matbagi mathakta sel pidena miyamgi kanaba thabak tawhanba community service yauri Amoromda Anouba law asida hapsilakpa Anouba offenses singi manungda terrorist act organized crime economic offense treason amasung huranbagi wahanthok pakthok chaktuhanba yauri Kwaidigi chawba ahongbadi terrorism amasung organized crime thengnabani haiba yai kanagumba amana atamnana lebaki ningtangba ngakshel sel tungi security amasung lebaki apunba saktamda akiba thonba natraga miyoi kanglup amada bomb top amasung atei pambai singsinaduna miyam sokpa panba aki akhang pohanba amasung hingbada changba pochang sing pusulakpada athingba pirebadi madu terrorist act amani haina logani masigi chairakti siba punchi chupa phadok piba yauna chairak ya piba yai aduga miyoi ama natraga kharana crime syndicate ki member oina natraga makhoigi maikeida leplaga hingsa natraga kian khanganduna mi faba daku gi thabak chathaba huranba khunekta mi hatpa cyber crime mi lalonba drug lalonba nomoi lalonba na chingbagi thabak togduna sendong talabadi organized crime chathare haina loguni haina Bharatiya Naya Sanhita na hairi masigi damak chairak phangningai oi Amoromda Bharatiya Nagrik Suraksha Sanhita sembagi maru oiba maram singi manungda crime thizinbade hena khumang chakhanaba technology amasung forensic science sinaba amasung achumba wayal pibida akaknaba matam ama piraga thizinba amasung wayal chathaduna waroshin purakpani Miyam de hena kanagadaba ahongba amadi zero FIR amasung EFIR chanahanba asini Karigumba crime ama thokpagi matangda police wakatningbadu electronic communication gi kuthangda isa chatrabasu pau piba yaragani masibu EFIR haina khangnei tawbatabu masin numit humni gi manungda wakatliba miyoi adu masa chatuna khudyak pigadabani pumnamaki matakta state khudimakna sanhita asigi makhada witness protection scheme semgadabani haina palli Thausil asi semna naba wafam Malimat Committee yauna law commission gi report kya da hanana phongdokraba wafam ni achum arandi pramana lekwadabani Bharatiya Sakshya Adhinayanda Indian Evidence Act da yaudaba digital documents sing sinaba yagani hari khudom oina hairabada email cyber law computer de thamba document laptop natraga smartphone message website location evidence amasung digital device da thamba voicemail messaging court praman oina sinnaba yagani information technology chakulakpana purakpa cyber crime gi masing ising ichagum hengalagli ba sigi yenglaga ahong basing asi maru oi haina logani loshilakpada crime haibasina hakthengnana miyoi amada awaba pirabasu achoba cheithingdi miyoba khunai da piduna lehowi aduna crime thon danaba honaba amasung aranba tobasing chairak pibagi tangai fadaba leiribani Bharat asi terrorism na sohanba lebak singi manungda amani terrorism da hakthina na yawba natraga sel thadaduna sagot pani haiba Azmal Kasab
Abzal Guru amasung Yaku Memona Chingba Wayal Chatharaba Matungda Sibagi Cherak Piki Handaki Ain Asida Terrorist Act amasung Treason na Chingba Hena Mapangan Kanna Handaki Ain Asida Terrorist Act amasung Treason na Chingba Hena Pangal Kanna Hapilakpa amasung Polista Riman Lobagi Matam Sangthaba Yabagi Pibam Ama Lakhanbana Lalhobagi Irang Leba Awang Numpok Lamdamgi Miyamda Ehen Bacheting Pidakadra Haibedudi Pungdok Pangan Malli